COVID-19 gi matangda cabinet Meefam famkhre March 30 fauba total lockdown tongnaba Warep Laothokhre Ngasi dagi hauna tha asigi chaichat 30 fauba Manipur Pumba lockdown Laothokhre lockdown asida essential service singdi konsilloy masigi manungda nongmada sangdraba yadraba ensang napi grocery dukan sing yaure napsagi card holder singda tha amagi phangpham thokpa cheng lemna phanghanba Chief Minister yauna Cabinet Minister singi tha amagi talab CM COVID-19 Relief Fund da mateng pangba RIMS amadi Jenims ta laina asiga mari lenana tonganba building amamam thamduna isolation ward hangdokpa pung kunmari COVID-19 monitor taunabak Central Control Room ama CMO da hangdokpa Malemgi oina khongjel yangna sandorakliba coronavirus COVID-19 dagi ngangthoknabak laingakna thabak thorom kaya paikhatli Masigi manung chana ngasi lengaki cabinet Meefam famduna tha asigi 30 fauba Manipur Pumba lockdown taunaba Warep Laothokhre cabinet Meefam asigi matangda lengak asigi wangang loisu oiriba IPR Minister Bisorjina hai total shutdown asida Manipur da grocery dukan sing ensang napi yonba amadi essential commodity service singidi konsilloy Meefam asina medical department na maru oiba thogdang lawraga tongan ba yumdagi mapanda chatliba mioi singna yumda quarantine tawduna thamba Jenims amadi RIMS ta magi leiriba building sing asida matam khargi oina isolation ward oina thamnanaba RIMS amadi Jenims ki director superintendent yauna Meefam famduna Warep Laothokhre laingakna Manipur Pumba total lockdown tawnaba phirep lawrikliba asi lamdam asigi miyam ana ayek amadi thawai kannabani total lockdown tawbana lamdam asida chana thaknabak amadi hiram kaya da awaba mayok narakpa yai miyoi ba haibasi chada thaktaba amadi laina tinna kaya marumdagi sihalli Maram aduna asigumba COVID-19 dagi ngangthoknabak haiduna laingakna lawrokpa thogdang asida miyamna warabasu wana matam khara khangminanabasu minister na appeal tawkhe minister na makatana hai masiga loinana April thagi oina napsagi cheng yenthokadaba du March thada yenthoknabak haiduna mari leinaba singda pawtak pikre loinana cheng asi lemna piba hainasu lepnakhre atoppa miyoi lak tare lomdasu hairiba napsagi cheng asi pinaba Warep lawbaga loinana card phangdaba miyoi singidamaktasu Karamna kamdongna cheng phangangadagi haibadusu makatana Meefam famlaga khanaraga pinaba hotnagani COVID-19 gi matangda lengak amadi mari leinaba singnasu hana awareness pibaga loinana lamdam asigi miyamna lokhuba arum laiho hobuna chingba COVID-19 gi chingnaba yaba symptom laklabadi hangduna thamliba screening tobam singda chatlaga yengthokpiyu loinana doctor sing tanabiyu COVID-19 leire haiduna mi ama hekta siragadaba natte matang matam chana yenghaurabadi aikhoi isa ngakthokjaba ngamgani COVID-19 dagi ngakthoknabak matau karamna khutsa sengna hangani tawgadaba amadi tawroidaba sing adu miyamna ngakna chatpiduna laina layong asidagi ngakthoknaba honaminasi haina minister na appeal tawkhe